नुंसंग नमतम सांगना नाबा चिकपा पोंबा मनुंग चंगबा यादबा ई ताबा तोयना मनुंग चंगनिंगबा ख्वांग नाबा हारिबा खुदिमक असि हिदाक अमुक्तंग थकपदा पुंग फफबा ngamle haiduna डायमंड रेडियो की मतेंगा मेदाम फुंद्रेमयुम जुबिदाबु हना हना थागचबा फोंदोकचरी थागचरीबा सिंह एमडी नासिरुद्दीन लिलोंग हौरेबी अवांगलेकाय टे जुगे सिंह कैरक ताम निंगथौजम सोनामिका फुमलो इरोम अचौब सिंह वबगाई तेरा उरक इबोमसा सिंह उचिवा खैराकपम रॉबर्ट सिंह निंगथौखोंग जॉय कुमार साइकोट हाइस्नाम केतुकी चनु थांगा हिस्नाम येलेकाय सेसाम गाफर इरोंग सेराय कैना तोंबी उरिपो एम बिरेन सिंह हियांगलम अवांगलेकाय खनबियु तानबियु कबिराज फुंद्रेमयुम जोबेदा मयांग इम्फाल बेंगुल मखा मेन रोड अकुप मरोल गिदम कॉल तोबियु 9402783274 अमुकहना 9402783274. Diamond Radio Channel. Magtada 91.2 MHz sa Sandok Sariba Diamond Radio ki thorom tabiriba singbu Nirmala Thangjamna taram nokjari Hauzik thorom gi makha sa thajarakpada puduna laksari ngasigi rasifal amadi matam matamgi wafam ahadbada lanthok-sari ngasigi rasifal Mesh Rasi hena acha chawganu amadi wayamna nganganu maduna pamdaba kayadagi kangani yeknabata natana nangnabana fawba yengshili ariba thabak tamak pangu leisha pakhang singi oina ningba thongba wai Mesh Rasi thabak pangam gidi pangba gidi loksing chawba migi autaklo amadi bana yanaba khangba kalu ikai khumnabadi fangani lan chawkhatkani poramyat pahaigani leisha pakhang singi oina ngangbada rasi yaugani Methon Rasi Laibak Soidana Fagani Anoba Thabak Panghoba Matang Chagani Leng Dabalan Tansin Bayagani Irang Puraba Amadi Miwa Laurabadi Maying Tagani Laisha Pakang Singioina Ning Badimapa Chagani Karkarasi Ngakkan Bana Achanba kainaba amadi pukning nungai taba laigani sendong tanbadi yamna kanagani anobat kanaba maram sulakani misang khomba yagani laisa pakhang singi oina ningjaba fangbai nungai Singharasi palambalan arang arak amadi mingchet tanba thoram singda chawna mai pakani yenabagi lamda lamba laitana mai pakani marukadi warawnagani laisa pakhang singi oina hena thajaruno Kanya Rasi Thiba Humba Kallu Tanganu Ranbana Akoy Bada Lay Haiba Kauganu Aduna Wangang Balui Fataba Mawal Mawal Kalakani Tapthau Marup Thazadabalui Laisha Pakang Singi Oina Matang Chadi Tularasi
Pau inung nungaitrabasu ningba thungjaba michang wattaba hakchang nungaiba amadi miyam pullaga wakhal nungaiba henba numitni naitum warepti laukinu laisa pakhang singi oina laibak fagani. Brisik rasi anam tanba amadi fingba thadau ingthana laibana yaifagadaba numitni angambana naralda mitaba lay jarang naganu lanchangba amadi yaknaba ngambadi lay laisa pakhang singi oina pukning phathau. Dhanurasi lausing fudok pawat pana pukning wagani loinaba khanba haitabadagi lan mayeng taba yaba sulay adubo aning bathabak pangani oijabasu yamna fangani laisa pakhang singi oina wakhal nungai gani. Makar rasi hantaba loinaganu amadi huranbana koina inabagum lay pangkanu pangthaganu achumbana upai oyu amadi sakhangdaba thajaganu madutana mai pakadaba numitni. Laisa pakhang singi oina kainaba yaba lay langanu kumbarasi sel amadi michang fangani ninghannaganu mai pakpadi mangda layrabani miyamgi mateng phangjau haiba numitni aruba maramda naitum warep loba yari laisa pakhang singi oina ningba thungi. Aroibada minarasi michang yamna laygani anauba wakhallona afaba thabak pangba ngamlani amadi angamba muknarasu matengdi fangani marup mapang na luna chana taubigani laisa pakhang singi oina laibak fagani. Ngasigi matam-matamgi wafamda puduna laksari. Khutpham hanjinba lamdamnaba khangdabana haibani maitai kabi lakhini. Manipur state asigi mafam pumbada natraga ching amasung tamgi mafam amada natraga kharada matamgi matung ina paikhattaba yaraktaba tawdaba yadraba amasung tawfam suthokpa thabak thoramsi tawthorakpada khutpham hanjinnabagi thawdoksi hek thoi masibu karigino karidagi thokhalakmano hairiba thawdoksing asi hauzik tam loisillaklaba leingaksigi wan natte mamangda miyamgi leingak chupli paikhiba leingaksingi matamdasu thoki haukraba leingaksingi matamda thokibana government haibasidi continuing process ni haibadugi chindung induna tarok libra natragana thadok setok nabangamdaba hainabi haibadugi fivamda lakpadagi oirakadoribara senglaba laifamlen kangla manungda kinba kangla sagi mayada kabak khanbani hai leingakni chaingakni hai yetnaduna yarombasu wathok lanthok mayamga loinana namduna loktoki adubo hangningli amuk lauthorakadaba oirabadi kaidawbagi hapchilluribano haibani hapchinba matamdudadi masigi matangda tana tikna taunaba akhang ahai expert amata laikhidabra historical record amasung evidencing laikhidabra chaingak hapchinduna sem saba loiraduna khillaba chahi kharagi matungdana masigi record jongthorakpra expert sing thorakpra haibani. Kaisampa Junction Ras Baban Mamang Konung Mamang amasung Chingmairong Kongnang Karaki Traffic Island Sing ahanbada Paura amuk pakhalamlaga hauzikna yangkuk amuk pikshilakliba asibudi gari amasung migi masing nongmanomagi hengalakpadagi matamga chananaba semdorakpa khutpham amuk hanjinnarakpani lauraba faubada tungi asana miyeng yengba ngamde haiduna chaibul piba yaribani maramdi amuk chauthok chausan chauna sajinba khara lairagana matamga chunadre haiduna thugairaga amuk pishil halakpada sel kokthong ama arembada chalali tungi wakhal khantha bangamba haiba mioi yaudabagi thodongni kaisampat thongdagina nitai pat chuthek phawbagi lambi matek sida
leiramba road median divider fauba amuk fuktoknaraga hongdok hongjin taukribani asigumba amuk khutfam hanjinnabagi thodau mayam mayoknarakpa amasung hakthengnarakpasidadi Manipurgi miyoisingdi lairik haiba kuidribagi oigadra haiba wahang thorai haibasu haibani Manipurgi ahanba nupa Maharaj Kumari Binodini Laikhidabada Chahi Thoidokna Yamdri Manipur University Ti Lairaba Board of Secondary Education Manipur Fauba Ngarang Ngahantani Haibayari Awang Bathaki Mahay Masin Tamningba Manipur Machasing Mapanda Chatuna Tamnarambagi Wari Fongpong Sari Masimakna Kutpam Hek Hek Hanjinnabagi Thaudoksi Thorakpa Oigadra Natragana Matam-matamgi Oina Laingak Pairakliba Aningba Apambasing Aduda Thogalakliba Oigadra Hauziksu Loidri Gangla Sagi Mayadagi Kabak Kanbani Natragana Saingak ni Haiduna Yanakibadu Lautokraba Matungda Ganglagi Nongchup Thangba Sanathongi Awang Thangba Sarukta Kinduna Thamlakba Maharaj Narsinghagi Mitam Puktoktuna Anauba Khara Hena Chaukhatpa Amana Mahut Singadauri Masibu Hanagi Firal Amasung Symbol Manadaba Political Party Gi Chief Minister na Luching Balaingakna Taurambani Haiduna Thawoina Tawgadauribra Natragana Hena Masak Machu Thokpa Matamga Chunaba Ama Thamnabagi Oigadra Adubo Anauba Khara Hena Chauba Mitam Amana Mahut Singadauriba Asida Hanadagi Manarakloi Dauba Singda Kengadauriba Mitam Asigi Mayonsu Hana Makha Olambadagi Anaubasina Maning Ongani Hairi Hana Makha Olam Kiba Adusu Wahantok Amagi Makadani Adubo Hauzik Maning Olhan Gadauriba Asisu Expert Committee Ayabagi Matung Inani Hairi Masipum Namak Sungnat Natrabasu Mayongi Oiba Akaknaba Laibra Laifam Thokpra Haibani Lairagana Amuk Hongdokadoi Shina Karigino Ngayhak Laitana Khutfam Hanjinnaba Chumbra Kangdabana Haibani Maitai Kabi Lakhini Masining Asigi Pujarakliba Matam